Jiribam dagi kuki militant singna pharaga tamtheena hatkhibा meeoi tarukki manungda laisram chingkhai nganba laisram haitonbi amasung Jiribam Rani Devi gi autopsy report singda hakchang mapham kayada Nongmei-Maru kaya Kapsinduna amadi athauba potsakna kayarak thinduna hatpani haina phongdorakle hiram asigi matangda akhanabi report ama Jiribam dagi kuki militant singna pharaga tamtheena hatkhibा meeoi tarukki manungda ahum gi autopsy report laklei hakchang mapham kayada Nongmei-Maru kaya Kapsinduna amadi athauba potsakna kayarak thinduna hatpani haina phongdoraklei India Today Northeast na report tawrakibagi matungina pikliba angang ahum amasung nupi ahum punna meeoi tarukki manungda angang ama amasung nupi anigi autopsy report sing mapung phana laklei hairi autopsy report singi matungina sahi ani makhai da ngairiba laisram singkhai nganba singi mamaida Nongmei-Maru ama kapsinki mahaki thabak mai khut amasung koki saruk singda athauba posakna thinki masigi mathakta oi thangba pambom su teklamki amadi angang asigi yet thangba mitsu yaurumki de hairi Sahi kunmanga surabi laisram haitonbi debi gi oina mahaki thabaki maninglomdagi Nongmei-Maru ahum kapsinki aduga ningjonda Nongmei-Maru ama kapsinki hairi Nongmei-Maru kya kapsinba aduna mahaki heart lungs amasung thabaki sarusing kaiduna sikhi Amaromda sahi humpunipan surabi Jiribam Rani Devi hairi bi nupi asigi oina makokta Nongmei-Maru ama thabakta maru ani pukta ama amasung pambomda Nongmei-Maru ama puna maru manga kapsinduna hatkhi adumoinamak hojik phawbagi oina thanipan da ngairiba laisram lamnganba sing telem thoibi debi sahi kunthra mathoi amasung telem thajamanbi debi sahi nipan gi autopsy report sing di phangdrei ningsingba yai angang ahum amadi nupi ahum punna meeoi taruk asi tha asigi haukiba tang 13 da Borobekra police station da landarakhiba kuki militant singna Borobekra da hangba relief camp tagi phaduna pukibadagi thiba khangdana lakhibani kaina thangda jiri amasung barak turel gi isingda tawtharakpadagi asi bhaksang sing oina phangkhi Silchar Medical College and Hospital da hakchang sing adu postmortem tawraba matung tha asigi tang 22 da Jiribam district ke ningsing khulda leiba mapham amada aroiba mathong mangam pangthoktuna leiron chankhi Amaromda thongdok adubu yaningdaba phongdoktuna lamdam asigi mapham kya da miyamna haukiba numit kya ni sida khongjang sing sangsinduna laklibani